ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯑꯩ ꯏꯕꯨꯙꯧ ꯃꯥꯔꯖꯤꯡ ꯈꯨꯔꯨꯝꯕ ꯆꯠꯄꯒꯤ ꯕ꯭ꯂꯣꯛ ꯑꯣꯏꯗꯣꯏꯅꯦ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯑꯞꯂꯣꯗ ꯇꯧꯔꯛꯄꯅꯦ ꯑꯗꯨꯒ ꯑꯩꯁꯨ ꯀꯨꯏꯔꯦꯕꯀꯣ ꯕ꯭ꯂꯣꯛ ꯅꯝꯃꯛꯇꯕ ꯑꯗꯒꯤ ꯕ꯭ꯂꯣꯛ ꯑꯞꯂꯣꯗ ꯇꯧꯔꯛꯇꯕꯁꯦ ꯀꯨꯏꯔꯦ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕ ꯍꯥꯏꯅ ꯕ꯭ꯂꯣꯛꯁꯦ ꯊꯥꯒꯠꯆꯔꯛꯄꯅꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯏꯅꯥꯎꯅꯨꯄꯤꯒ ꯃꯃꯥꯒꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯍꯧꯗꯣꯏꯅꯦ ꯗꯗꯥꯒ ꯆꯠꯇꯣꯏꯅꯦ ꯂꯥꯏ ꯈꯨꯔꯨꯝꯕꯗꯤ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅꯅꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ 15K ꯌꯧꯒꯗꯣꯔꯤꯕ ꯑꯗꯣ 20K ꯍꯦꯛ ꯌꯧꯕꯒ ꯃꯌꯥꯝꯒꯤ ꯒꯤꯐ ꯑꯋꯦ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯖꯒꯅꯤ Ibuthou Marjingꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯐꯖꯔꯦꯁꯨ ꯍꯥꯏꯕ ꯑꯗꯨꯒꯤ ꯌꯦꯡꯕꯁꯨ ꯌꯦꯡꯅꯤꯡꯉꯦ ꯑꯗꯨꯒ ꯂꯥꯏꯁꯨ ꯈꯨꯔꯨꯝꯅꯤꯡꯉꯦꯅ ꯆꯠꯄꯅꯦ ꯍꯥꯟꯅ ꯆꯠꯇꯤ ꯆꯠꯂꯨꯔꯦꯕ Ibuthou Marjingꯁꯦ ꯑꯗꯣ ꯀꯨꯏꯔꯦꯕ ꯆꯠꯄꯗꯣ ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯀꯦꯝ ꯂꯩꯔꯤꯀꯥꯟꯗ ꯆꯠꯄꯅꯦꯕ ꯑꯗꯨꯗꯗꯤ ꯁꯥꯕꯁꯨ ꯂꯣꯏꯍꯧꯗ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯁꯥꯕꯁꯨ ꯂꯣꯏꯔꯦ ꯍꯥꯏ ꯑꯗꯨꯒ ꯌꯥꯝ ꯊꯤꯅ ꯐꯖꯔꯦ ꯍꯥꯏ ꯁꯨꯝ ꯌꯦꯡꯉꯁꯤ ꯃꯌꯥꯝꯁꯨ ꯌꯦꯡꯁꯤ ꯆꯠꯇ꯭ꯔꯤꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯅꯝꯃꯛꯀꯦ ꯏꯌꯥꯔꯄꯣꯔꯠ ꯃꯃꯥꯡ ꯑꯃꯨꯛ ꯌꯧꯁꯜꯂꯛꯑꯦ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯅꯝꯕꯣꯜꯗꯩꯅꯤꯀꯣ ꯅꯝꯕꯣꯜꯗꯩ ꯂꯥꯛꯏꯅꯦ ꯏꯌꯥꯔꯄꯣꯔꯠ ꯃꯃꯥꯡ ꯌꯧꯔꯛꯑꯦ ꯍꯧꯖꯤꯛ ꯏꯌꯥꯔꯄꯣꯔꯠ ꯍꯦꯡꯗꯣꯔꯛꯑꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯁꯟꯖꯦꯟ ꯊꯣꯡꯂꯣꯝꯗ ꯆꯠꯂꯦ ꯁꯟꯖꯦꯟ ꯊꯣꯡꯂꯣꯝꯗ ꯆꯠꯂꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯃꯥꯒ ꯏꯅꯥꯎꯅꯨꯄꯤꯒꯁꯦ ꯖꯦꯅꯤꯝꯁꯇ ꯊꯅꯝꯗꯣꯏꯅꯦꯕ ꯑꯗꯨꯒ ꯗꯗꯥꯒ ꯑꯩꯒꯇꯪ ꯆꯠꯈꯤꯗꯣꯏꯅꯦ ꯑꯗꯨꯒꯤ ꯁꯟꯖꯦꯟ ꯊꯣꯡꯂꯣꯝꯗ ꯂꯥꯛꯄꯅꯦ ꯃꯣꯏ ꯊꯅꯝꯃꯦ ꯑꯗꯨ ꯃꯣꯏ ꯊꯅꯝꯕ ꯚꯤꯗꯤꯑꯣꯁꯦ ꯅꯝꯍꯧꯗ꯭ꯔꯦ ꯁꯤꯅ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠ ꯃꯃꯥꯡꯗꯅꯤꯀꯣ ꯍꯥꯏ ꯀꯣꯔꯠ ꯃꯃꯥꯡ ꯌꯧꯁꯜꯂꯛꯑꯦ ꯑꯗꯨꯒ ꯁꯤꯅ ꯁꯧꯔꯥꯅꯤ ꯒꯥꯔꯤ ꯊꯧꯔꯤꯁꯦ ꯁꯤꯅ ꯑꯩꯈꯣꯏ Ibuthou Marjing ꯆꯠꯄꯒꯤ ꯍꯩꯉꯥꯡ ꯍꯥꯏꯖꯤꯟꯐꯝꯗꯅꯦꯀꯣ ꯍꯥꯏꯖꯤꯜꯂꯛꯏꯁꯦ ꯇꯟꯖꯥꯁꯤꯗ ꯑꯃꯨꯛ ꯆꯥꯛ ꯂꯥꯝꯃꯦ ꯑꯗꯨꯒꯤ ꯑꯆꯥꯄꯣꯠ ꯂꯩꯕ ꯆꯪꯉꯤꯅꯦ ꯗꯗꯥꯁꯦ ꯒꯥꯔꯤ ꯈꯥꯝꯃꯒ ꯆꯥꯛ ꯂꯥꯝꯃꯒ ꯑꯗꯨ ꯂꯩꯅꯕ꯭ꯔꯥ ꯍꯩ ꯃꯍꯤ ꯑꯣꯏꯅ ꯂꯩꯔꯒ ꯆꯥꯛ ꯂꯥꯝꯃꯒ ꯑꯗꯨ ꯂꯩꯅꯕ꯭ꯔꯥ ꯑꯆꯥꯄꯣꯠ ꯂꯩꯔꯛꯇꯔꯦ ꯑꯁꯤ ꯂꯥꯏ ꯈꯨꯔꯝꯕꯝꯗꯣ ꯌꯧꯁꯜꯂꯛꯑꯦ ꯒꯥꯔꯤꯁꯨ ꯃꯌꯥꯝ ꯈꯥꯝꯃ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯉꯁꯤꯁꯦ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯍꯥꯡꯕ꯭ꯔꯥ ꯈꯪꯗꯦꯕ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯅꯨꯃꯤꯠꯁꯤꯗꯤ ꯂꯥꯏꯁꯨ ꯊꯣꯡ ꯍꯥꯡꯉꯝꯃꯦ ꯗꯥꯎꯁꯨ ꯌꯥꯔꯦ ꯒꯥꯔꯤꯁꯦ ꯁꯤꯒꯤ ꯔꯦꯠ ꯒꯥꯔꯤ ꯑꯃ ꯂꯩ ꯁꯤꯒꯤ ꯀꯥꯔꯛꯁꯤꯗ ꯊꯅꯝꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯊꯣꯡ ꯍꯥꯡꯉꯝꯒꯅꯤ ꯈꯪꯗꯕ ꯄꯣꯠ ꯆꯩꯁꯦ ꯂꯩꯔꯛꯇꯦ ꯀꯩꯝ ꯄꯨꯔꯛꯇꯦꯕ ꯌꯨꯝꯗꯒꯤ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯁꯤ ꯆꯪꯉꯛꯄꯅꯦ ꯊꯔꯣ ꯈꯔꯇꯪ ꯌꯥꯎꯔꯝꯃꯦ ꯑꯗꯨꯅ ꯂꯩꯗ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯈꯛꯇꯪ ꯂꯩꯔꯒ ꯑꯣꯏꯅ ꯀꯠꯂꯝꯃꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔ ꯂꯥꯛꯑꯦ ꯂꯥꯏ ꯈꯨꯔꯝꯃ ꯀꯨꯝꯊꯔꯛꯑꯦ ꯗꯗꯥꯅ ꯅꯝꯃꯝꯃꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯃꯥꯁꯤ ꯃꯤ ꯉꯥꯛꯀꯗꯣꯏꯕꯅꯦ ꯑꯩꯅ ꯃꯇꯦꯛ ꯑꯃꯨꯛꯇꯪ ꯅꯝꯃꯒ ꯀꯨꯝꯊꯔꯦꯀꯣ ꯑꯃꯨꯛ ꯃꯊꯛꯈ꯭ꯔꯦꯕ ꯑꯗꯨꯒꯗꯤ ꯀꯨꯝꯊꯔꯛꯑꯀꯥꯟꯗꯗꯤ ꯑꯁꯤꯗ ꯁꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯑꯣꯏꯂꯦ ꯃꯣꯏꯁꯨ ꯐꯣꯇꯣ ꯀꯥꯞꯄ ꯑꯣꯏ ꯂꯩꯔꯝꯃꯦ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯃꯥꯔꯖꯤꯡꯗ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯁꯦꯅ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯂꯨꯔꯦ ꯌꯥꯝ ꯐꯖꯩ ꯑꯗꯨ ꯎꯔꯦ ꯑꯗꯨꯝ ꯉꯝꯗꯤ ꯌꯥꯝ ꯉꯝꯃꯦꯕꯀꯣ ꯁꯤꯅ ꯌꯧꯔꯝꯗꯥꯏꯗ ꯑꯣꯏꯅ ꯅꯝꯕꯅꯦ ꯚꯤꯗꯤꯑꯣꯁꯦ ꯎꯔꯦ ꯑꯗꯨꯒ ꯌꯥꯝ ꯁꯤ ꯉꯥꯏ ꯁꯥꯕ ꯂꯣꯏꯍꯧꯗꯦꯕ ꯑꯩꯅ ꯆꯠꯄ ꯀꯥꯟꯗꯗꯤ ꯍꯧꯖꯤꯛꯀꯤ ꯁꯥꯕ ꯂꯣꯏꯔꯝꯃꯦ ꯈꯨꯐꯖ ꯑꯃ ꯐꯖꯍꯧꯔꯦ ꯃꯌꯥꯝꯁꯨ ꯆꯠꯂꯒ ꯌꯦꯡꯕꯤꯌꯣ ꯆꯠꯄꯤꯗ꯭ꯔꯤꯕꯁꯤꯡ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯐꯖꯍꯧꯋꯦ ꯈꯨꯐꯖ ꯑꯃ ꯇꯧꯍꯧꯋꯦ ꯑꯩꯗꯤ ꯍꯟꯅꯤꯡꯗꯦ ꯐꯖꯃꯟꯗꯅꯀꯣ ꯑꯗꯨ ꯍꯟꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯌꯥꯝ ꯐꯖꯍꯧꯕꯅꯤ ꯃꯌꯥꯝꯁꯨ ꯆꯠꯄꯤꯌꯨ ꯌꯧꯔꯦ ꯃꯌꯥꯝꯗꯨ ꯌꯥꯝ ꯊꯤꯅ ꯐꯖꯩꯀꯣ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯖꯔꯝꯃꯦ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯑꯗꯨ
Maning halaki go. Tu. Fazajang. Tu ham faze. Kai phao is la faze nungai bra. Kariya. Muthala. Check lagi ma'am. Tu. Bye bye. Chạy ra rồi tới rồi. Bye 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 bye. Cái lại má ấy ấy là phải chạy ra để mi đây à ngồi được pi lệ ya một tí xả bự rồi, tại vì xả bự rồi phải giờ mẹ em phải giờ nó ngâm đi cô Hillstone bia kan ko mẹ em sẽ làm bự đó nên nó ngâm mi cái đó làm bự cái sự cái gì Hillstone à chứ anh có cái mình sao mình làm cái không mình cái hay cái gì Hillstone tông bia nó phải giờ nó hoàng nhé mà khai ông sẽ lấyมีข้ามเองสายก็จะข้ามวยนักข้ามสิอุหาวเดบิดมทอกกันเลยดูกี่ติเกตภาษาพิรัมเดที่ก็เอาเดนักข้ามเองนี่กว่าติเกตที่เราเดรดูติเกตกี่ภาษาดิพิรัมเองลูกปนัยที่พิรัมเองลูกแม่อัมสลาก็ดีภาษายิงบีโร่แต่ดูก็ติเกตก็เอากาบิวคุยติเกตก็เอาเดรคุยขังเดบกี้ก็เอาเดรบัดติเกตเสก็แต่บิดดุงก็ขัดเลยคุมดารักบัดมาม่าหอยเครื่องอะไรมั้งกว่ามาม่าแม่อัมเลยสิดาดูมันนะข้ามเองดูก็พิรัมเองดูคุยสู้กันอยู่ตัวเรฮัลโหลยมได้ฮัลโหลไปลำบินนี่ไลค์คุยมาแบบนี้ฮัลโหลงั้นสิกิติสวัสดีสวัสดีมาทางวิดีโอดำมุงทิ้งนร์สเมียมนะงั้นสิกิติมาทางสายดำมุงไกนร์สิดูไอ้กิจเนลสิดาอาหารประจังอุปโภคก็ดีไอ้กิจเนลสิส่งสวยๆนะ subscribe ตัวสัมบีรมูดูก็20K เกี่ยวกับแม่อมกี้ส่งสวยๆเดบักกิฟต์เอาไว้มาพูดเรื่องนี้บ๊ายบาย